Sahi khudingi pangthoklakpa pre-board examination 2022 thasagi taramapanda pangthoklagani. All Manipur recognized private school welfare association sahi khudingi pangthoktuna lakpa pre-board examination 2022 lakliba January taramapandagi suksoi soitana COVID appropriate behavior khangna lengakna piba SOP ngakna pangthoklagani. Manipur da leriba members private school singna association piba guideline amadi lengaki SOP asi suksoi soitana ingadabani. Mahiroi amaga fit daruk suksoi soitana labna phamgadabani. Class 9 thaktagi mahiroi lakadaba oibanina school singna ka marang kaina thorang tawgadabani. School authority na su khut sa hampham toilet lu nan na marang kaina thorang tawgadabani. Masa nungaitaba mahiroi natraga mahiroi singi imung munungda COVID na ba yaurabadi school authority da pau pibiduna tonganba thorang tawbigadabani haina All Manipur recognized private school welfare association gi secretary NJ Kumar na thadrokpa serol amana hairi. Serol sina makha tarduna oza singna yaribu makai mahiroi singa naksinaroidabani oza marakta masa nungaitabana singba natana oza masagi imung munungda COVID na ba yaurabadi school authority da pau pibiduna exam duty yaurabani haina su serol sina phongdoragli. Atopa paomana Jharkhand, Telangana amadi Tamil Nadu da athingba thamkhre. Laibak sita huji COVID-19 amadi Omicron case nong makangdana hengalakhibaga mari leinana state kaya da su makhata na suti lauthokpa yauna athingba kya thamkhre. Jharkhand da hana athingba thamlabasu January 13 phawba sangdokhre. Telangana da mahiloisang punamak thasi 13 phawba suti lauthokre. Tamil Nadu da class 1 dagi 12 phawba thingjinkre. Masidana tana tai state kaya da thingba amadi night curfew ni singbasu sangdokhre. Atopa pawmana ECI na SP gi General Secretary notice pikre. Election Commission of India na Mikhal Gisana Kanglon amasung COVID-19 gi SOP thugaibagi maralda Samajwadi Party gi General Secretary notice issue tawkre. Masida natana Lucknow Police na su mahaki mathakta FIR ama register tawkre haina agency gi pawna makha tari. Pau sina makha takibada General Secretary asina UP da pangthokka dariba Mikhal ga mari leinana ECI gi chana kanglon sing thugaiba COVID-19 gi rule violation tawbagi maralda mangonda notice thaduna paukhum pirakna bakhangan khibani hairi. Atopa pawmana BJP na supai pai duna leibak sidagi democracy muthanaba honari. Okram Ibobi BJP na supai pai duna leibak sidagi democracy muthanaba honari masida miyamna handaki Mikhal sidagi Congress lengak lehenbana phagadra natraga BJP lengak lehenbana phagadra haibadu khanthapa matam yaure haina CLP gi leader Okram Ibobi na phongdokre. Wafam singa si Manipur Pradesh Congress committee ni sinduna handak pangthokadariba Mikhal ga mari leinana party sigi campaign song phongbuda phongdokibani. CLP gi leader Oibobi na hai ngasi phongliba isei sina Congress party na leibak sigi damakta kari tawrami haibadu miyam taba matamda khangba ngamgani. Masi tabada miyam na paliba lengak siga kayam khenei Congress na miyam gi damak lepli haibadu khangani. Ruling na tawba phaba thabakta opposition party ni haiduna criticize tawde adubu BJP lengak asina kari tawkhre haibasi aikhoina nainaba chungbani. BJP gi haibabu Manipur da BJP gi central leader sing ngaihak leitana lakli adubu miyam gi yaifana bathabakti lauthokpa paikhatpa leitri. BJP na lengak si supai pairaga dictatorship ki thawung sathage haibasi makhoi gi wakhalni. Democracy se muthanaba makhoina honari Manipur da paliba BJP lengak sina minority amadi nupi gi mihut hapidre sing the ADC election pangthoklamba dunga si dinam sinduna pangthohandre leiriba phibam sta Congress lengak na phagadra BJP lengak na phagadra haibadu miyamna khanbiu haiki. MPCC gi president Namairakpam Lokian hai BJP gi di chief minister gi haksel gi tengpang card piba sakthong gas khara piba sinatana sahi mari makhai sida ahen bathabak tawramdre. Congress matamda MPSC na exam kaya conduct tawduna like su hairaba naha kya thabak pikre. Adubu BJP na thabak amata lawbangam dana lairi. Center da BJP na pale Manipur da BJP lengak paire nungairagani haina khalamba dudi karimata tawbangamdre. Congress na absolute majority oiduna lengak pairagani haibasi miyam na khangnarabo wapamni. Adubu BJP na masi ubudagi miyam da ki han khangan baki thabak kya sathari. Mikhal matam lauthokdringai flag poster kaya thelamba meeting kaya tawramba du Mikhal matam lauthokhibadagi BJP gi mirem na kari tawri haiba takhide haiki. Atopa pawmana rasayan har sizinabana cancer wanghalle. Amit Shah Union Home Minister Amit Shah na haikre rasayan har sizinabana cancer wanghalle. Lakliba sahida leibak sigi oina chada yankhai hengalagani. Labukta thaba mana masingda har asi sizinabadagi miyamda khudongthiba kya ohenbagi machak ama oire. Leibak sina hariba har asi sizinadanabasu mahangna pil tawkhre. Wafam si Gujarat ta pangthokpa miyamgi mifamda mahangna phongdokhibani.